Apunda security force na yamlaba kusuk khulai kaya marum phaгаtle Manipur da tangdu leitaba puraknaba hotnabada miyamna police samadi security force singda mateng pangbinaba IGP intelligence John 2 kabib kena appeal tauri Manipur dagi afaspa lokthoknaba kanglada ima singna changsan khiba khongjang ge ningsing thoram pangthokre Climate change na purakle ba among basingi miyam da khanghan bada media na achoba thodang logbiyu haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre amasung palel dagi aimol taba lambi khunja singna lenga ki mateng amata yaudana lanai oina paisa khaina raga semba hokre Kurumjari, STB Pau meeting Tabir Wesingbu Taram Nokchari, Pau Sandona Pizari. Upon security force na mafam kayadagi yamlaba kusukulai kaya marum phaгаtle Manipurda tangdu leita daba puraknaba hotnabada miyamna police samadi security force singda mateng pangbinaba IGP intelligence John 2 Manipur police kabib kena appeal tauri. Police headquarter Imphal na pangtokiba paugi mifam maduda IG intelligence Mingseng Wurngam DIGP Range 1 Maharabam Pradip Su Sarukyakhi paugi mifam maduda IGP kabib kena makhatana haikibada Manipur police amadi security force na Manipur gi tongan ba mafam Imphal East Imphal West Thobal Kakching amadi Bisnupur gi mafam kayada thi humbagi thabak paikhatpada yamlaba khusukulai kaya phagatpa ngamkhi AK series nongmay manga insas nongmay ahum SLR da tarataruk 303 rifle manga pistol tara mapan carbine ani rifle mapan SBBL bore action tarataruk anti riot gun ani JVPC ama DBBL ama apunba nongmay marifu tarukni bom yauna tongan ba maru chamapan ga humdra marina makhoi adudi grenade mapan 7.62 ki life run chaunga ga kuntaruk 5.56 ki maru chani ga kuntaruk 303 ki maru chama ga marifutara 9 mm ki maru na taret amadi 32 mm maru mari HE mortar cell taruk tube launching ani yauna IED mari yauri haina mahakna makhataki hariba polam singasi Imphal East Imphal West Thobal Kakching amadi Bisnupur district singdagi Manipur police Central Armed Police Force CRPF amadi Assam Rifle na phaba ngamkhibani mahakna makhatana lamdam asida thokliba irang asi Manipur Police amadi Central Force kayana phana santi hanjilakpa ngamnaba puna chatminaduna hotnari karigumba santi thugainaba hotnaba miyoi sing thengnaba tarabadi Manipur Police ki manak nakpa police station da pau pibiu haiki Acting on specific intelligence about large cache of arms, ammunition and warlike materials concealed at various locations, coordinated operations were launched simultaneously at multiple sites in the peripheral and suspected areas of Imphal East, Imphal West, Thobal, Kakching and Bisnupur districts. The joint teams comprising the Manipur Police, Central Armed Police Forces and the Army and Assam Rifles recovered the arms, ammunition, explosives and other warlike stores. The Manipur Police reaffirms its commitment to fostering a peaceful and secure Manipur. The public is urged to cooperate with the police and security forces and to promptly report any suspicious activity or information related to illegal arms to nearest police station or the central control room. Senior police officials remain in close coordination with all security stakeholders to ensure that such operations continue in a sustained and focused manner aimed at restoring normalcy, maintaining public order and safeguarding the lives and property of all citizens. Armed Forces Special Power Act matam chupagi oina malemgi leimaidagi muthat khinabagi damak lising ani marigi July 15 da India lenga ke lanmi singna lesinduna leiriba kanglagi nongchup thangba gate imatara nithoina fi thongdana changsan khiba khongjang bun ningsingduna anti repression day thoram observation committee anti repression day lising ani tara mangana sinduna ngasi konung mamangda leiba lamyanba sanglenda pangthokre
Thauram aduda social activist R.K. Ranendrajit, Observation Committee ge Chairperson Khangembam Anandi, UCM ge President Y.K. Dhiren, UPF Manipur ge Advisor Advocate Leisangbam Jadu Manina Athoiba Mithungnen Singh Oikhi. Thauram aduda Manipur ge tongan ba mafamda lairiba CSO sing ge luchingba sing amadi miyoi kayana saruk yakibaga loinana lising ani mari ge July ge tang tara mangada khongjang sangsin kibada yauba laikhidraba ima mutum ibemhal ima soibam momon leima amadi ima laitam ibetom bigi photo da highlight katuna ikai khumnaba utpaga loinana laikhidraba singi mafamda minute ani tumina leptuna awaba phongdokhi tungda laikhidraba ima ahungi imung manungi miyoi sing amadi ima mapan ima thokchom ramani ima kaisam taruni ima yumlembam mema ima Laistrom Gyanesori, ima Laurembam Ongbi Nganbi, ima Thoksom Ningo Chungkham Ongbi Jamini, ima Moirangthem Sorojini Leima, ima Angom Jiban Malada Ikai Khumnaki. Laikhidraba ima Mutum Ibemhal, ima Soibam Momon Leima Amadi, ima Laitam Ibetombi, imung Manungi Miyoi Singdasu, Achamba Kudol Piduna Ikai Khumnaki. Thauram aduda Observation Committee ge Chairperson Khangembam Anandina matam aduda Manipur laingakna afaspa Manipur gi segment taruk amadi Kangladagi Assam Rifle lokthokhi masina matam aduge imasangi hotna jamani segment taretagi afaspa lokthoklabasu haujik Manipur gi tongan ba mafamda afaspa leiri aduna India laingakna afaspa asi Manipur dagi lokthokadabani haujik chathariba asina iramdam munbage laibak kaibage ngakthokpa ngamdabagi center na Manipur bu thawairaktabagi isu mayam ama lakli lising ani kunhumdoi gi me ahumdagi kukina maitai da landarakliba asi state lengakna thinghodaba asi India lengake aronba agenda ama leibagum tawi kuki singna terrorist ki thawang kaya chatharakliba asi India lengakna karigumba amata usin khangjinadana leidi haiki Maya Baivishingi Marakda, divide rule Sanaba, Mayam Ama Yauropanina, Ulap Campek when a Punjanaga, Amatang Oba, one is Holau, Mother Labak and Minaga Bashe, how do you shake it on Masui, Marang Taba, Onapa Batora Agasu, Magi Yaliba, strategy, the Matanda Junction Bayadaba, Duna, Apun Bagishati, Mashagat Badahujiti, Quena Yamna Munna, Hananain Araga, Itihaski Lambi, the Paring Nine, Zatariba Imagingi, Tona. Lingjense amu khana sagat bangam nabagidamagta aduga mari leinana ngasigi function asisu tawjabani. Directorate of Environment and Climate Change na sinduna leptana chatharapa climate change reporting in Manipur haibasige taruk suba media fellowship ta saruk yariba paumi singne irakpa report sing khana nainabagi thoram ama pangthokre. Porompata Leba Department Asigi Conference Holda Pangthokiba Ngasigi Thoram aduda Directorate of Environment and Climate Change ki Director Dr. T. Brajakumar, Senior Journalist Irengbam Arun, Pradeep Fanjobam, Editor Guilds Manipur President K.H. Skogen Amadi, Ukhrul District Working Journalist Union, Senapati District Journalist, Tamenglong District Journalist, AIR Imphal na Chingbasingi Representative Kayana Sarukyaki. Interaction program aduga mari lainana media fellowship fanglabasingna makoi gi oiba climate change ka mari lainana news stories singe report sing thamki ngasi pangthokiba interaction program aduga mari lainana director Dr. T. Brajakumar na climate change ki reporting ki matangda media fellowship program asi chahi manga mapung pha kibaga loinana taruk suba fellowship asida mamangi haukraba chahi manga da Kari reporting taukrabage haiba asi khanaba mathau tagane climate change laire haiba asidi khangle ahongba asina purakliba amangwa sing adu khanghanaba hotnabada media na thaudang lobiyu haibagi fellowship ni news story da machang oiba wafam khara khaknatana story adugi reporting da yamna ka hena sangbagi kanaba leite climate change na maram oiraga thorakliba sing adu miyam da khanghanba haibasi department ki apambani pangthokliba fellowship asi climate change na purakliba amangbba sing adugi process amadi campaign tawbagi part amasuni haike environment ya pere lam khano me mang of pere environment apoi fion da ho mala pa apoi fion da kai thara pa apoi fion na thara pa ai ngan ki ngang ke pere se le apoi le ben obsla ke ngang na ma ne
kind of market. I do climate change and a boy we don't have to Nungsun Sa in a Sasa, a whole bomb lap, we live a whole world to see lifestyle, the another science way with it. Another science with them, kind of a Brazil, one of the our own say, Mrs. Kermaki, Nana, the Medagi, or the Sumo, or Lord Connection. Other equina, Mediasina, Madu, Kundan Vidamadu, Pradari, or the Dubne of Ping Junction. Chahi taragi mamangda PMGSY gi makhada lengakna amuktang semlak laga amuk hanna yenglak traba palel dege Aimol gi tongan ba khul singe lifeline oina chatnariba Aimol road ngasi dege Aimol gi khul kaya gi khunja singna lengaki mateng amata yaudana lanai oina sel khainaraga semba hokre kilometer mangarom sangba lambi semba aduga mari leinana Serla Boni Koba Kunja amana ngasi semliba lambi asi Aimol Setu Aimol Kunjai Aimol Kumbirai Aimol Chingnunghat Aimol Tampak Aimol Kodomphai Aimol Ngairong Aimol Chandokpokpi amadi Aimol Kunlengi Kunja lising kunrom ke lifeline oiriba lambi de masigi matakta lambi asida maitai amadi maring yauna furup ataisu Chatna dona tongan ba thabak sing tawduna imung puri adubu hairiba lambi asi ngasi dage chahi taret nipan ge mamang dage lenga ki mari lainaba singna hanna yengbidre masina maram moraga lambi asi nong khitang tabaga mafam kayada ising tunglaga laire aduga nong chudaba matamdana upulna lambi asi da chatiba miyoi sing amadi dukan famliba sing awaba kaya mayok nari Asumna lengakna chahi tara muki mamangda PMGSY gi makhada lambi amuktang semlam laga amuk hanna semlak tabadagi Aimol miyamna thengnariba tongan ba awaba kaya asi yenglaga kunja singna lengaktagi mateng amata yaudana ngamjaba sel khainaraga JCB tractor amadi tata tipper sing wairaga lambi asi sembani ngasi kunja singna lengaki mateng yaudana lambi semliba asidi koilais thaba ngamgadaba nate lengaki maikaidage lambi asibu athuba matamda matamga chunaba mawangda semgat sagatpiu haiki Bini, masih lambi se koi lifeline hai betare bypass tau lambi leite masih koi main single lambi ni more than 7-8 years fajana maintenance tau dara lambi ni koi praja sing na jo sarkar na kitang oidaga jo sembira kadra na aku jo khallaga yam asa laina laijabani adubo semaktre semgani hai bise phana koina ngai re yadre uji nongju thaju oire aduna uji lambi se adugi matik phatre government sarkar je ngai ragadi koi chathok chachin lambi se yaroi haiduna koi gi laijaba aimol praja khoding makna koi gi humangi maman hai batare sine koi lambi se yari makai black top ti koi tawba ngam draga ju yari makai di koi quality laina handak lakadoriba winter phauba chatpa yabagi condition de koi sem bani aduna sigi credit se koi aimol community de pijeningi Friendly Environmental Warrior FEW Juribam ki Taruk Suba Foundation Day Come Environment Awareness Rally ga loinana uchara kaya thaduna pangthokre Juribam District ki Babu Parada leiba Kasturba Girl High School da hoduna Irapot Stage 2 phawba chatlaba matung Kasturba Girl High School da lamthungpham oike Rally aduda kangleipakna yaifare asangba malem ama ohelasi amadi long live you haina slogan lauki loinana environment is our mother save it save a life better environment better tomorrow one world clean world amadi green world haina thaba play card kayasu sizinake few jiribamge president ke sundarna asangba malem ama ohelasi haibagi pandamda thauramasi sinbani Chahi asigi oina uchara chahum thakre miyamna su few juribamna tawriba thabak thauram singda sarukya biu amadi miyamna sogatpiu haike thauram aduda honorary wildlife warden juribam district Hais Rajen Kumar Kasturba Girl High School gi headmistress A Saroja amadi school gi oza singsu sarukya ki Jiramgi si foundation dega mari lelana asangma male mama oilasi haibagi pandamda environment awareness rally si akhoi pangthok sabani Kasturba Girls High School da program asi pangthok tabaga loinana usara thajabani andak saigi oina su akhoi usara sa humram thakre makha ta su sunday da akhoi thajagani mayam su usara thabagi hanabi thamchi mahuksa gi khalla akhoi punna ngangminasi
Nongada Relief Camp ta lairiba Gwaltabi Khulgi Khunja Singhi Awat Apa Lamlai Assembly Constituency ge MLA KH Ibom Chana Yengsinduna Lakpani Kanagumba Social Worker Amatana Mateng Panglakpa Leite Haina Gwaltabi Village Development Committee gi Secretary Chirom Mangol Jauna Fongdokre Nongada Relief Camp ta Paumi Singa Unabada Mangi Zauna Maka Takibada Kumja Lisingani Kunhumdogi Me Ahumdagi Kuki Singna Mitaida Landarak Padagi Tok Libel Lan Asagi Manung Chana Me Mapanda Kuki Singna Gwaltabi Kul Maitaki Maitaba Numit Adumaktada MLA na Police Samadi Security Force Tage Hana Laktuna Ngak Naba Honaki Kuki Singna Maitakraba Matung Dagi Su MLA na Sinduna Nongada da Leba CIC Complex Fazana Semgat Laga Relief Camp Oina Lahalakpani Relief Camp Masida Lairiba Kunja Sing Awaba Laihandana ba Kupna Yengsinduna Lakli Camp Masida Lanai Lup Kayana Mateng Pirabada Natana Kanagumba Social Worker Amata Laklaga Mateng Panglaba Leite Kanagumba Social Worker ni Haiba Karana Gwaltabi Kunja Singidamak MLA na Karisu Taubidre Haina Fongdorakli ba Wafam Yumpam Yaudaba Wafam ni Haiki MLA na Hojik Fogi Manungida Mateng che Aduki Matik Pangbiraga Laki Hojik Fogi Manungida Pagi Honorable MLA na Pagi Ana Ayeki Aduga Angang Raik Tambagi Pagi Sigumbagi Mateng Mayam Mana Piraga Nasibo Pagi Awat Play Kana Lay Pagi assessment de Kuina Tautan Lay Me Adugo Pagi Honorable MLA na Kana Taubiraga Pagi assessment Taure Mani Lay Napa Siasang Jing Moment that May Haja Laga Pagi Yum the Hanjana Mila Mutta Process the Lady Atu Matam the Pagi Hanjana Mila MLA yang pernah sendiri, bagi honorable MLA bu, dari itu tinggi kali kumam tu mati yang pangga, buat bagi mami tahan bagi karena berkerana tahu je mesti ya lagi di sini je, bagi tabuk tahu misi bu, tahu dia nak uhan bagi tahu bikan bu, atau bagi bagi tahu dia nak thagap piba, atau tahu bagi tahu dia nak mana aja ni. Ngasi Malem Sinda Thungna Pangthok Nariba World Youth Skill Day Thauram Chandel District ke Liwa Changning da Leiba St Paul's Higher Secondary School da School Asigi Oza Singh Forest Staff Singh Amadi Mahiroi Singh Saruk Yaduna Pangthokre DFO Chandel N Munal Mitai Amadi School Asigi Principal Father Benjamin Saruk Yaduna Pangthokiba Thauram da Chahi Asigi Thamliba Theme Youth Empowerment through AIN Digital Skill gi matang da kupna khana khibaga loinana mahiroi amadi naha singna aikhoi gi akoi bagi saktam da kanabada AI artificial intelligence amadi skill na logadaba thaudangi matang da khanaki en munal mitaina malem asina aikhoi miyoiba yauna thawai panba singbu hinghalli bani adubu aikhoi miyoiba na mahausa lairembiga kayam nungsinana hingminari haibasi achoba wahang amani Ngasigi mahiroi amadi naharol singna piba haiba asina wahang asigi paukhumni miyoi bana chawkhatpagi mingda akoi bagi saktambu asuki matik sokhale adubu afaba environment amaga loinana afaba khunai ama sembada aikhoigi tungi poram ama thidokpa changle naha singna artificial intelligence amadi skill sizinaduna aikhoigi akoi bagi saktam amadi khunai asibu kanminasi haike Mayang Imphal Assembly Constituency ke Bengun Lokok Amadi Wabagai Constituency ke Haibong Makong Khul Ani Samnaba Imphal Tural Matakta Saba Hauram Laga Machi Lengdana Lairiba Belly Bris Asi Athuba Matamda Loisin Bidrag Badi Miyamgi Oiba Achoba Iho Lakna Basem Saba Loire Haina Joint Youth Development Committee Mayang Imphal Maitei Pangal ge President Chesam Achobana Haikre Hiram Masagi Mari Lainana Bengun Youth Development Association Lokok Youth Development Committee Amadi Joint Youth Development Committee na Sindona Pangtopa Paumi Singa Unaba Amada Achobana Makataraduna Thongasi Manipur State Rural Road Development Agency na PMGSY gi Makada Lupa Crore Ahum Makhairom Changna Sabani Thongasi Contractor Singna Thong Asigi Makhong Ani Hairam Laba Matung Thong Sabagi Yot Singh Purak Laga Thanamle Yot Singh Asisu Marakta Kolhing Kaya Amasu Yauri Adubu Hariba Yot Singh Adu Ngasi Fauba Pangkhatabagi Matakta Thong Sabagi Makha Taba Atai Thabak Pumba Lep Kibadagi Chahi Asigi Anganba Sarukta Bengun Youth Development Association Lokok Youth Development Committee Amadi Joint Youth Development Committee ga Department ke Official Amadi Thikadar Yauraga Famin Nabada Chahi Asigi Me Thagi Manungda Thong Asi Loishingani Haiki Madugi Matung Ina Thong Makongda Laiba
Leibak khara hairam laga thong sabagi thabak pumba lepki asigumba fibam asidagi mahaki maikaidagi departmenta thabak lepa asigi matangda RTI thabasu paukhum piraktre asumna thong loisindaba asina maram oiraga maikai asongi miyamna thengnariba awaba kaya asi lup ahum asigi maikaidagi su Manipurgi governor da wakatlagani loinana thabak asisu athubada loidragadi lup ahumna miyamga loinana akanba khongjang jangsilagani haike Department amadi government na mafam sidai da khoi bridge habina ba ina hawrami ba policy thubada loisan biu haina department gi imasa eso masa yauna gather sing thabuk suri ba kambu sing yauna haribo office da puna phaminare kan da moina matam da khoina haibase me phu manung da thabuk si loisan biu haibane adai da moina april bautang pu ina april tha hu matam pi april tha bo bas dai da lital laiba khara se asongwang mu su gari khara aisan naram kan da hauji phobo thong sigi namuna ma phu u phangde mari leinaba singna अथुब मतम द मियंग संगहनिंगी करिगुंबा मियंग चंगदब तारगदि मणिपुर गी गवर्नर दा मसिगी आईब सेम पीरनी मियांगी हक फोंगना सखुल तौरिबा मियांगी हक लुप तौरिबा सुगुंबा ठिकादार सिंगजे मसुंबा ठिकादार सिंगजी मथक्ता एक्शन लौनिंगै दमक खoi मैलेनबा ऑथोरिटी सिंग द वाकत लगनी अमदि चे थारगनि मोयगी मथक्ता केस तौरगनि सिने कोइ ngasi मीडिया गी मांग थमजरी से हुजिगतेम ब्रेक अमतंग लौमिनसी Offer Canberra Industries Thamabun Masnam Lekai opposite DM College the Labana July Taramathu degi kunmanga fawa yamna chawraba offer mam pizari madudi school bag ani laibada bag ani hapchagani amadi bag ama laibada 20% off pizari miyamna su yana khangaraba Canberra school college seminar workshop sports airbag traveling bag rank na chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambisida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Chahini fuhena babina haiba maming asina anala yengilamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care fawbada babina na mangjil thaduna lakli haujiga muk makhata na changsilaktuna mayamgi mafamda kudol tamjari babina institute of nursing Manipur nursing council nasu recognize tawraba matamga chunarba classroom advanced lab sing leijari babina multi speciality hospital amadi AOI babina specialty hospital da clinical training fangbiu expert faculty nupa amasung nupi gi tokhaiba hostel sel yamna changdana babina hospital amadi khongbu oiba institute sing da thabak tawbagi kudong jaba su pizari hauzik admission haujare suknatagi sit nipu khaktani ahan balakpada kudong saba pijagani babina institute of nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East Soccer company gi crown maker wheel chahi yankhai suraba soccer company gi crown maker wheel hauzik market ta phangbiragani mahaw yamna leiba pisu yam chawba crown maker wheel saman mayam su mahaw yengbiu crown maker wheel matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup break ki matung makha tarakpa pauda Youth Empowerment through AI and Digital Skill Haibathimda Department of Computer Science DM College of Science Dana Manjuri University Manipur na Sendana World Youth Skill Day gi thauram DM College of Science Dana Manjuri University ke room number 73 da pangthokre thauram maduda DM College of Commerce Dana Manjuri University ke principal professor KH Rajan DM College of Science DMU ke Department of Computer Science ki head G Jayanta Kumar DM College of Science Teacher Association and Head
Department of Electronics DMU ge President CH Birena Maru Oiba Presidium Member Oina Saruk Yakibaga Loinana Oza Singh Amasung Mahiroi Kayana Saruk Yaki. Thauram Maduga Mari Lainana DMU ge Assistant Professor Dr. Henrietta Kumalambamna Empowering India Youth through AI and Digital Skill gi Matangda Resource Person Oina Wangangki. Thauram Maduga Mari Lainana DMU ge Department of Computer Science ki Head G. Jayanta Kumar Amasung Department Asima ke Assistant Professor Durga Mohan Polemna Hoziki Oiriba Malemgi Ahongba Asida AI Amasung Digital Skill asi yamna maru oire lamdam asige haithoi singthoiraba mahiroi singda masigi wakhal lawsing asi khangdaba yadaba ama oire lairik hairaga masagi haithoi singthoiba yaudrabadi lenga ki thabak tahodaba singda khudong chadaba kaya leigani loinana lenga ki maikaidagi su AI laboratory yauna makhal kaya gi thabak sing lokhatpa mathau tari phongdokhi अखोई पृथ्वी द लैरिबा मी मयाम सिंग असे मसी लोइना तमिबने मसीगी अपॉर्चुनिटी सी अखोई मणिपुर द लैरिबा याम टैलेंटेड ओब यूथ सिंग असिदा मसीगी एआई की स्किल से मसी पिहो बदरका लै अदुना गवर्नमेंट की साइड की एआई की मसीगी स्किल लैननबगी नमक्ता एआई लैब थमनबा अमु एक्सपोजर तौननबगी नमक्ता वर्कशॉप सेमिनार क्यामा तौरकांदा पृथ्वी द होंगलिबा मसीगी मफम मसीदा अखोई यूथ सिंग असे योक्सनबा मसी तंगाई फदि हैना आइना लौई Lions Club of Impal Chanura, Lions Club International District 322 DD Chahi gi Thauramga Loinana Lisingani Kunmanga Lisingani Kuntaruk Anova Board of Directors Singe Installation cum Induction Thauram Kurai Ahongai Leirakta Leiba Tantra Bautikta Pangthokre. Thauram Maduda Lions Club of Impal Chanura gi President K. Premila H. Mani Kumar W. Gopi Mohan T.H. Keso N. Gojendro Amasung Dr. N. Linthoina Maru Oiba Presidium Members Sing Oinaba Saruk Yakibaga Loinana Mioi Kayasu Saruk Yaki. Thauram Madugi Manung Chana Lions Club of Impal Chanuragi President K. Premilana Lions Club of Impal Chanurana Lamdam Asigi Awa Ana Taraba Singda Karatang Oirabasu Kok Naba Pandamda Medical Camp Yauna Matam Matamgi Angamba Mateng Pangduna Lakli Makata Nasu Mateng Pangnabagi Pandam Thamli Haiki. Lions Club of Impal Chanura si koi no pikhak tagi oi ba dugumba club ama khakni akoi club sida koi na praja gi seba tawbal lai talaira atona ta mayam gi koi na mating pangjaba koi disaster management ni khangde akoi awar pa mayam jing de koi na leijaba koi gi club ta gi paisa khaina jaraga koi na angamba mating pangjaba ne koi gi thodang se Association of CC School Alumni gi maru oiba alumni partner ama oiriba CC School Friends na chahi gi oina fonglakpa Souvenirs singi marakta yamna maru oiba publication ama oiriba The Archive ngasidi Manipur State Central Library ge Chief Librarian Dr. R.K. Urmilana mafam ama piduna state asigi langai oiriba library amadi miyamge lan oibangamle haina larik asibu library asimaki Chief Librarian da kusinabagi thoramda CC School Friends ki President Lystrom Gunana Fongdokre. Akhanana The Archive Fariba Publication asida Churchan Maharaj ki Mingda Listing Amaga Chamapan Kunmapanda Linkhatlamba School asigi Puwari School asigi Damak Matam Chupada Yaifanabata Khanbiramba Laioi Kraba Ojasingi Punsi Wari Amadi Makoina Lauramba Thaudang Sing Ningthina Lengsilaba Article Sing Amadi School asidagi Haurakiba Masak Thoklaba Misak Singi Mai Pakpagi Wari Mapung Oina Larik asida Yauri Asida Sunatana Tungda Horakliba Mahiroi Singna Tamjanafam Oiba Oza Amadi Mahiroi Aniki Marakta Leiba Senglaba Marigi Kudam Oiba Thauram Singi Mami Sing Yauri The Archive Fariba Larik Asi Dr. R.K. Lenina Chief Editor Aduga Ningthemba Chingsubam Amasung Lystrom Gunana Mathang Sena Joint Editor Sing Oiduna Fongbani Tungda Kanarakani Khanduna Larik Asibu Mafam Chana Cheksina Thamnabagi Wakalonga Loinana Ngasigi Khongthang Asi Laurakpani Ayiba Singi Korjaidagi Tokiba Wareng Sing Asi Karigumba Larik Sing Asi Thengnaduna Nainarubadagi Kanagumba Scholar Singna Pibirakpa Suggestion Singsu Taramna Logani Hairi Yogi Punda, Anna Joseph Kodamo, Dr. Sinam Rajan, Dr. R.K. Lenin, Asina Simba, Dr. Bahimjan Singh, Koina, be a contribution because Aduku Sumrata, Kogi, my 10 students,
ꯑꯩꯈꯣꯏꯒꯤ ꯃꯥꯎꯟ ꯑꯦꯚꯔꯦꯁ ꯃꯥꯎꯟꯇꯦꯟ ꯑꯣꯐꯤꯁꯇ ꯀꯥꯔꯤꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯁꯤꯅꯆꯤꯡꯕ ꯈꯤꯇꯪ ꯄꯟꯖꯕꯅꯤ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯝꯖꯕꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯔꯣꯜ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯂꯩꯅꯅꯤꯡꯕꯁꯤꯡꯅ ꯂꯩꯅꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯅꯤ Indian Red Cross Society Imphal Branch amadi City Police ka pulaga matau karamna khudakta thorakpa thogdo wathok kayada asok apan yarakpada matamda matau karamna first aid pigani haibagi matangda khwairamban kaithal anigi mayaida awareness pangthokre Thauram aduda City Police ki OC Police personnel kaya su saruk yakhi Indian Red Cross Society Imphal Branch ki thaumi kayana matau karamna khudakta thokpa thogdok amada soktuna leiraba mioi amabu ahanba oina thengnaba matamda karamba makhalge first aid pigani amadi karamba makhalge mateng pangani haiba miyamda takhi Pangthokliba thoram asigi matangda Indian Red Cross Society Imphal Branch ki General Secretary Athokpam Nabachandrana Imphal Kaithelda mi yamna punba amadi tongan ba pamdaba thogdok kaya thokpa matamda ahanba oina thengnaba asi police personnel oibana police personnel sing asida first aid matau karamna pigani haibagi matangda pangthokpa thoram amani haiki City Police accident oi bai natraga any kind of casualty semi wandare tamghrai mamang da khoi thang thilame katin thilame hai bai kari kari adugum mayam le adugum incidents emergency situation sing juda hana thengna je khoi police personnel sing sina dum hekta thengna yeb ko aduna hospital yaudringai ambulance nungbenz natraga doctor yaudringai kan nga sai gi khoi police personnel sing ahama thengna ri ba sing sina moina akhoi gi mi du gi life save tawna na ba kari kari first aid pi ba ya ba ge kari kari assistance pi ba ya ba ge hai ba gi training pi ja boina khoi moi police personnel sing sida City Police ki first aid ki training ama tawjabane Bal Biba Mukta Bharat campaign ke makha chatharakpa oina District Administration Jiribam and District Child Protection Unit Jiribam anina sinduna Jiribam Higher Secondary School amadi Lalpani Government High School da nongmagi oiba awareness program kam poster campaign pangthokre Child Welfare Committee Jiribam gi member Romana resource person oina wangangladuna POCSO Act 2012 amadi the Prohibition of Child Marriage Act 2006 asi maru oina angang singbo ngak senaba semba loni sahi sudriba angang singna yum kai panba madudagi tholakpa afa fataba kaya thingnaba lo makhal amani hauzik angang singe mathakta thokliba crime kaya dagi ngak thoknaba lepalaitana awareness campaign amadi poster campaign sing asi Jiribam district ki akoibada leiriba lekai khul sing amadi School na chingba mafam singda pangthokpani haiki awareness kam poster campaign aduda DCPO Jiribam hais IBI masu saruk yakhi Kumbi SC ki MLA Sanasam Premchandrana AC asigi chawkhat thaurangi paikhalakliba thabak thoram sing uraga MLA ga punna chatminaragani haina atopa political party da yauruba AC asigi manung chanba Kumbi IB Road Ward number 3 da leiba imung kunithoi ki miyoi sing MLA Premchandra da changlakre amadi makhoibu MLA na taramna okre MLA ga punna chatminanaba amadi ward asigi chawkhat thaurangi thabak kaya paikhat naba haukiba tang mapanda imung kunithoi asina semkiba Sanasam Premchandra MLA kunmapan Kumbi AC Supporter Committee Kumbi Polling Station 29/27 ki Thomi Singh amadi member Singh adu Kumbi IB Road Ward number 3 dagi yumnam ongbi ibem chana luchingduna mongsangai da leiba MLA gi yumda laktuna ngasi sakhang maikhang na bagi mifam amasu pangthokre loina na MLA na tawhaningba thabak kaya gi maram da su khana nainakhi Manipur State Sumang Lila Council ki Thaupuba Singh Assam ki Hozaida numit tara manga chathagadaba workshop amada saruk yarunabagi damak ngasi Imphal thadokre ngasi ki khongchat aduda Sograkpam Hemanta na chingba masak nairaba Sumang Lila gi artist amadi Thaupuba Singh su yaukhi Mitai Irol Iek Loina Sinon Apunba Lub Assam Milal gi lamjing makhada Milal Hozai Pana Sembaga Loinana Numit Tarani gi oiba Mitai Mayek Takpi Tambibagi Thauram amasu hautokre
Huzai Udoipur Ithau Ikan Kubamda Holda Milal Hozai Pana Semba Amadi Mitei Mayek Takpi Tambibagi Thauram Maduda Milal Assam ke President K Pramod Seram Hirajit President Thaunawsam Lairenjau Thokchom Brajakumar Seram Sachi Taurem Siam Fandom Sanjoy Su Sarukyake Thauram Maduda Siram Hirajit na Assam da Choina Kundarabasu Aikoi gi Lon Amasung Mayek Aikoi Pumna Mangda Khangnaba Hotnaminasi Assam da Aikoi gi Lon Official Lon Oire Loinana Mitei Mayeksu Government ke School Singda Tamba Hokre Aduna Tungi Mirol Singidama Khalaga Aikoi Pumna Mak Mitei Mayek Khangba Mathau Tare Haike Thauramgi President Pramod na Hozai gi Kun Sin Thongna Mitei Mayek Tamnaba Hotnarasi Haike Sinam Thonglena Milal Assam ke Lamjing Makada Hozai gi Mitei Kun Singda Mitei Mayek Tamnaba gi Thaurang Taurakliba Asida Mayamna Saruk Yabiu Haike Thauram Loiraba Matungda Milal Hozai Panagi President Oina Takhel Lakpam Hazari Vice President Haubuzam Sonia General Secretary Sinam Thonglen Education Secretary Siram Sasi Khankre Thauramgi Manungchana Sinam Thonglena Milal Assam ke Lamjing Makhada Hozai gi Mitei Kunsingda Mitei Mayek Tamnabagi Thaurang Taurakliba Asida Mayamna Sarukya Biu Haike Aroibada Maroiba Pau Amuka Napizari Apunba Security Force na Yamlaba Kusukulai Kayamarum Pagatle Manipura Tangdulaitaba Puraknaba Hotnabada Miyamna Police Samadi Security Force da Mateng Pangbinaba ICP Intelligence Zone 2 Kabib Kena Appeal Tauri Manipurdagi Afaspa Lauthoknaba Kanglada Ima Singna Changsan Kiba Khongjang ki Ningsing Thauram Pangthokre Climate change na purakliba amang wasing miyam da khanghan bada media na achoba thaudang laubiu haina Directorate of Environment and Climate Change ki Director Dr. T. Brajakumar na phongdokre amasung Palel dagi aimol taba lambi khunja singna lenga ki mateng amata yaudana lanai oina paisa khaina raga semba hokre Huzik Fawagi oina ISTV na pizza ba pau matang asida lo shinjare mityeng tabir ba pumna mapu amukana krumjari